จะมูบกี้ให้ตาเนี่ยนะจูจะมูบกี้เสียจ้าบ่ได้แต่ได้ color เจ๊ก็จานนั้นบ่light gray กุมบ่ก็แล้วก็ black อันนี้ป่ะไอ้ก็เนี่ยgreen gem ป่ะไหมmakeup se oriflame is ne 성비들 ke beauty korean brother nga wai china jabe yagadra brother gi ming le phom dai bi ba ai singang khat dei ni ming di palen de ko brother sigi store phambiri ja adi kamai tor khanga ga pham la ga phambiri no koi mamang last year de pham man mamang gi de to gi bam ta lan to ding mamang de su dum pham me ba koi sigi sarai fi gi ne dum ai sama proprietor ne ba ai dum moi gi se dum yaw hai da de pot production je koi gi su yamba ki season long ba season oi de na adu gi yamba koi gi rani fi je yamba ai ne gi betan ngal te ne fi je atopagi brand gi pattern am ta yaw de business da yam phajai brother hogi posai jing phi jing kai ji ko ai he yang da nupi moi na pa ma do phawai ko ado brother haidi akhoi miam jina ko mela ji da yo la bani haidun posai jing ga tangam ga ni haida khada khan nei ko ado ta hai bi ne haidi maman je ko akhoi mi haidi yo na bi se 20 gi ma abo pak nei ba ado si mo se khoi 20 ma kha thai ado yi full bag si mo se mi 30 plus ni na akhoi de 30 plus se akhoi 30 gi below da tha do ye ko adi smaina over akhoi yang na sat lang si over yo akhoi gi over print akhoi gi kaino pattern se si mo su do mo khoi na 30 gi ma kha tha do ne ba ado duk akhoi gi soru gi price gi din mo khoi na mela ni na tang mi mo da mela ni khoi na handari ne ado brother sigi krisna daira da sai ja kamai to hadi brother hogi sabi bro akhoi na sa na je si di collection ne ba ko ina akhoi gi kong ba da gi akhoi gi oza imo na to ga hadi traditional gi se si mi ne su pam na ba akhoi gi atop manipur outside tele ba mi ne su akhoi gi ne na khang ne ba si gi my costume se si gi ne na collector ga puthok bu ado brother sida store pham balak pi ja pung kya da gi la ga kya da hange pung je baro makhai da gi la ko hore du ga pung tara maya da dum halle close to work ko wine to boloi ba di dum pung tara din mi halle ado brother hoi store pham bi ja khorok pa da gi pham bi bra tra kamai ho bu di pham mi na han ado positive kamai to bi ga adum yang kana sit pa na to jo ji dum yam na tang po sitra ga su ko dum masa masa gum ba dum yo le di ai gi hani customer la ko sin di dum ko lai ba gum da gi la ado brother deposit kyam ka thambi ga deposit se 15000 pham mi ado hanjan gani haina expect to bi ba adi he na yam hanjan gani mamang da koina yaw gi matab da yam dum hanjan le mamang da di asuna kan hai di vip store la kal le ba adi mana ba da sum da dum koina dum amagi na jaga sa ba ni na dum da aina koina to kan ba ni si si ado kosi su pha boy bi brother hai di sa jo hanjan boy bi ne ne mai pa pa boy bi hain thamjare phagi ma kai dei china jabe ya ga ya re cha da akhoi je story collection gi ma kai de gi laksa bane ko ado sister gi ming le phom ta bi ba ai gi ming na thoi bi ai pham na palace ka ba sister je yum pam bi ba pa sister gi angang wa dra na te idom sai ma sa ado sister je sida lai je hujik lak ko da ngai wi ba la ta ngai ado sister shi gi mela ja kamai tor khanga ga lak bi no adum na edana aduna dum du khangme do na hade chatning ba ado idom cha ga dum lak mi ado sister nungai ga ni haina ju khanjai ko khoi hadi akhoi ju adum hadi yeng ba matam da dum nungai ba ko ado sister handak IDP gi moi store ju tongana hang ya ta jai ba ko ado support to bi ko sister ja tau sai hadi moi ju lan jina wa ba se theng ke am pi re ba ko aduna ma khoi ju tang support to bi haina khoi ma kai gi thanjai thank you yam nungai sister na wai thena ja ga ra sister gi ming le pham tai bi ba genius ko e lai pham na mahabli mamang place ka pa hoise student oi bi ba class ya kara ge 10 handak 10 tha dora adudi yam luba tam pham amani ko haidi mai roi gi pusida class 10 hai bi yam na luba tang phak ama tanjal abane ko ado like ti kyam para ge like ti dum pare de boring chali ba dum dum pai hoi like kan hona biu tungi asa phajana khoina thamjari haidi tungda mai pa pa mi ama oi biu ko ado sister khwai dei pamjaba mathel je kai mathel oi dena acham ba do dora ama ti ai sister pam ba ko hangam je kai gi no pa mi ja cham ma lai wa yam haw e de sister gi khwai dei pamjaba color je de color pink kai gi no pink pam mi ja yam na hadi soft color zo ba du gi yam nungai jare sister thank you
wari shinazaba yagadra ꯍꯥ wari shinazaba yagadra ꯀꯩ kaino ngak sanaje kaino brother ngak wari shinazaba yagadra Sir ngak wari shinazaba yagadra ngak wari shinazaba yagadra hoi shinazaba yagadra ngak wari shinazaba yagadra akoi je story collection gi ma kai tigi laksa bane ba ko ado brother gi ming le phom tai bi ba Kay ba? brother gi ming le phom tai bi ba Ay kawaday ni Kennedy kaw. ado brother je kana lakbi boy bidene se Ay ni pika nga kalapan. abung wa kai ming kau ge Andy. jahi ga hai no Sahi ani. ado brother si se mela yeng ba loi bi ba ko ai tar ge Changa ngakti ko re. Chalani. ado handak ki mela je nungai hai na khambi ba ko ai taw Nungay adu. ado brother gi wakhal dane adi si gi mela je kitang kari hen haptaning ba lai ge aduga hen haptalaga di nungai ni hai khambi Kasu thodo ko wati watre du kai sina du ya en khalle yo kan. thank you yam nungai je brother Daiba, sanaro. Ay di kami di kamu ne. oi sengi ma kai tigi laksa bane ba ko ado sister gi ming le phom tai bi ba ꯑꯩꯒꯤ ꯃꯤꯡ ꯅꯤꯔꯟꯗꯥ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ado sister si gi mela je kamai tar khanga ga lakbi ba ꯑꯩ ꯁꯤꯁꯦ ꯇꯧꯕ ꯐꯦꯁꯕꯨꯛꯀꯨꯝꯕꯗ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕꯗ ꯎꯕꯅꯦ ꯑꯗ ꯈꯣꯡꯎꯞꯁꯤꯗ ꯗꯤꯄꯛ ꯏꯁꯇꯣꯔ ꯑꯃꯨꯛ ꯁꯤ ꯂꯩꯁꯦ ꯁꯤ ꯈꯣꯡꯎꯞꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯁꯤ ꯂꯧ ꯑꯅꯝꯕꯅ ꯁꯤꯒꯤ ꯂꯥꯛꯄꯅꯦ ado sister sak yam phajai ko ado dressing style yam chanai ba ko ado sister gi khwai dagi pamjaba color je kai color oi ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯤ ꯌꯦꯂꯣ kai gi no yellow pami je ꯌꯦꯂꯣꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏ ꯌꯦꯡꯕꯗꯁꯨ ꯑꯗꯨꯒ ꯌꯥꯝ ꯕ꯭ꯔꯥꯏꯠ ꯑꯣꯏ ꯑꯗꯨꯒꯤꯅꯦ sister na khwai dagi pamjaba henjang je kai oi ꯏꯔꯣꯟꯕ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ oi se bi ro ma je hawi ko ado idam da dum hawi na hainai yo ko ado sister na haidi hujik pangthok le ba mela ja da kari hen haptalaga di nungai ni haina khambi ba ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯅ ꯍꯥꯞꯆꯤꯟꯅꯉꯥꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯂꯣꯏ ꯐꯤꯠ ꯑꯣꯏꯔꯦꯅ oi thank you yam nungai je sister sister na wari shin da ja ga sister ani ming le phom tai bi ba ꯑꯩ ꯃꯤꯡ ꯃꯌꯥꯝ ꯀꯧꯋꯦ ꯎꯔꯤꯄꯣꯛꯇꯒꯤ sister gi de ꯑꯩ ꯃꯤꯡ ꯀꯦꯇ꯭ꯔꯤꯅꯥ ꯀꯧꯋꯦ ꯀꯩꯁꯥꯝꯊꯣꯡꯗꯩ ꯍꯧꯖꯤꯛꯁꯦ ꯀꯩ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯁ꯭ꯇꯨꯗꯦꯟ ꯂꯣꯏꯔꯛꯄꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯃꯅꯨꯡ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩ 23 ꯆꯪꯉꯤꯕ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯥꯏꯗꯤ ꯃꯦꯂꯥꯁꯦ ꯌꯦꯡꯕ ꯂꯣꯏꯕꯤꯔꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯣꯏꯔꯦ ꯑꯗꯣꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯃꯦꯂꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯑꯗꯣ ꯁꯤꯁꯇꯔ ꯃꯦꯂꯥꯁꯨ ꯌꯦꯡꯕꯤꯔꯦ ꯍꯥꯏꯀꯣ ꯑꯗꯣ ꯃꯦꯂꯥꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯀꯔꯤ ꯍꯦꯟꯅ ꯍꯥꯞꯆꯅꯤꯡꯕ ꯂꯩꯒꯦ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯌꯥꯔꯦꯗ ꯀꯩꯝ ꯍꯥꯞꯅꯤꯡꯕ ꯂꯩꯇꯦ ꯑꯗꯣ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯨ ꯌꯥꯝ ꯐꯖꯩ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯇꯔꯁꯦ ꯑꯗꯣ ꯀꯩ ꯕ꯭ꯔꯥꯟഡ് ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯤ ꯃꯦꯀꯞꯁꯦ ꯀꯩ ꯕ꯭ꯔꯥꯟഡ് ꯁꯤꯖꯤꯟꯅꯒꯦ ꯃꯦꯀꯞꯁꯦ ꯑꯣꯔꯤꯐ꯭ꯂꯦꯝꯒꯤ ꯁꯤꯖꯤꯟꯅꯩ ꯁꯣꯝꯒꯤꯗꯤ ꯀꯦ ꯕ꯭ꯌꯨꯇꯤ ꯀꯣꯔꯤꯌꯟꯒꯤ ꯑꯗꯣ ꯄꯥꯔꯂꯔꯗꯤ ꯀꯗꯥꯏ ꯆꯪꯕꯤꯒꯦ ꯄꯥꯔꯂꯔꯗꯤ ꯀꯩꯅꯣ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯀꯩꯀꯩ ꯂꯩꯕ ꯑꯗꯨꯝꯕꯗ ꯑꯗꯨꯝ ꯆꯪꯉꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯊꯧꯕꯥꯜꯗꯒꯤ ꯃꯤꯡꯗꯤ ꯃꯦꯅꯀꯥ ꯀꯧꯋꯦ ꯑꯗꯣ ꯁꯤꯁꯇꯔ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉ ꯂꯥꯛꯄꯤꯕꯅꯣ Kali collection hai no? ꯀꯂꯦꯛꯁꯟ ꯃꯃꯤꯡꯗꯣ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ MM store. ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ Kay no ba? ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯒꯤꯅꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉ ꯂꯥꯛꯄꯤꯕꯅꯣ ꯃꯣꯏ ꯁꯤ ꯃꯦꯂꯥ ꯃꯄꯨꯗꯣ ꯑꯩꯈꯣꯏ ꯃꯥꯃ ꯈꯪꯅꯩꯌꯦꯕ ꯑꯗꯨꯒꯤ ꯂꯥꯛꯄꯩ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯥꯛꯄ ꯑꯣꯏꯕꯤꯗꯣꯏꯔꯥ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯦꯕ ꯀꯩ ꯗꯤ ꯑꯦꯝ ꯇꯝꯕꯤꯔꯤꯒꯦ ꯀꯣꯂꯦꯖꯇ BBA ꯇꯧꯋꯦ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯕꯤꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯁꯨ ꯌꯥꯝ ꯐꯖꯩ ꯃꯦꯀꯞꯁꯨ ꯐꯖꯩ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯦꯀꯞꯁꯦ ꯀꯥꯏꯗꯩ ꯂꯩꯕꯤꯒꯦ ꯃꯦꯀꯞꯁꯦ ꯑꯗꯨꯝ ꯌꯨꯝꯗꯩ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨꯝ ꯀꯩ ꯕ꯭ꯔꯥꯟ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯥꯟ ꯂꯩꯇꯦꯗ ꯑꯗꯣ ꯗ꯭ꯔꯦꯁꯇꯤ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯒꯦ ꯗ꯭ꯔꯦꯁꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯕꯖꯥꯔꯗꯩ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯗꯣ ꯁꯤꯁꯇꯔ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯝꯃꯨꯕ
ꯏꯁꯩꯗꯤ ꯍꯩꯇꯦ ꯍꯩꯇ꯭ꯔꯒꯁꯨ ꯁꯛꯃꯤꯟꯅꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯛꯁꯦꯕ ꯑꯗꯨꯝ ꯁꯛꯃꯤꯟꯅꯁꯦꯕ ꯀꯩꯝ ꯀꯥꯏꯗꯦꯕ ꯏꯁꯩꯗꯤ ꯍꯩꯇꯦ ꯍꯥꯏ ꯑꯗꯣ ꯍꯩꯇꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯏꯕꯥꯅꯤ ꯁꯛꯃꯤꯟꯅꯁꯦꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯥꯝꯃ ꯁꯥꯟꯅꯁꯦ ꯃꯥꯝꯃ ꯌꯥꯝ ꯍꯩꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯝꯇꯪ ꯁꯛꯄꯤꯔꯝꯃꯨꯅꯦ ꯏꯁꯩ ꯁꯛꯄꯗꯗꯤ ꯍꯩꯇꯦ ꯍꯩꯇ꯭ꯔꯁꯨ ꯏꯕꯥꯅꯤ ꯁꯛꯃꯤꯟꯅꯁꯦꯕ ꯀꯩꯝ ꯀꯥꯏꯗꯦꯕ ꯏꯁꯩꯗꯤ ꯁꯥꯎꯒꯨꯝꯒꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ 이까지 가만히 이까지 맞아 ꯀꯥꯡ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ 그래 또 안나는 손도 떠오르 ꯑꯣ ꯌꯥꯏ ꯌꯥꯏ ꯕ꯭ꯔꯗꯔ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯅꯔꯦ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯨꯝ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯅꯤ ꯍꯥꯏꯐꯦꯠ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯟꯁꯤꯕ ꯑꯩꯒꯤꯅ ꯂꯣꯌꯥ ꯀꯣꯔꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯉꯒ ꯂꯥꯛꯄꯤꯕꯅꯣ ꯃꯦꯂꯥꯁꯦ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯈꯤꯕ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯕ꯭ꯔꯗꯔ ꯍꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯤꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯪ ꯑꯃꯥꯟ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯗꯁꯨ ꯑꯩꯅ ꯄꯤꯛꯏꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯎ ꯋꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯄꯥꯝꯃꯦ ꯆꯠꯈꯤꯕꯁꯦ ꯑꯗ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯐꯦꯚꯣꯔꯥꯏꯠꯁꯦ ꯒ꯭ꯔꯤꯟ ꯑꯣꯏ ꯑꯩꯒꯤꯗꯤ ꯕ꯭ꯂꯦꯛꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯂꯦꯛ ꯄꯥꯝꯃꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀꯨꯆꯨꯁꯦ ꯃꯨꯕꯒꯤ ꯍꯥꯏꯇꯥꯔꯦꯅ ꯃꯨꯔꯁꯨ ꯇꯥꯜꯂꯦ ꯍꯥꯏꯔ ꯂꯩꯁꯤꯗꯤ ꯀꯨꯆꯨꯁꯦ ꯃꯨꯕꯒꯤ ꯁꯦꯠ ꯆꯥꯕꯗ ꯑꯇꯩ ꯑꯇꯩ ꯀꯂꯔꯁꯦ ꯍꯦꯛꯇ ꯆꯥꯟꯅꯗꯕ ꯕ꯭ꯂꯦꯛꯀꯨꯝꯕꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒꯅ ꯑꯗꯨꯝ ꯀꯨꯆꯨ ꯑꯃꯨꯕ ꯂꯣꯏ ꯃꯦꯠꯆꯤꯡ ꯑꯣꯏꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯦꯠꯈꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯍꯧꯖꯤꯛ ꯆꯠꯇꯨꯗꯣ ꯕ꯭ꯂꯦꯛ ꯑꯗꯨꯝ ꯕ꯭ꯔꯗꯔꯒꯤꯗꯤ ꯂꯥꯏꯠ ꯒ꯭ꯔꯦꯒꯨꯝꯕꯀꯣ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯑꯅꯤ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯕ꯭ꯔꯗꯔ ꯍꯣꯏꯒ ꯁꯨꯃꯥꯏꯅ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯑꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯅꯧꯅ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯁꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯁꯦ ꯍꯥꯏꯗꯤ ꯁꯦ ꯀꯩꯗ ꯂꯥꯛꯄꯤꯕꯒꯦ ꯑꯩꯈꯣꯏꯁꯦ ꯅꯛꯄꯅꯤꯅꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯗꯁꯨ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯑꯣꯏꯒꯦꯗꯣ ꯃꯊꯦꯜꯁꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯄꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯀꯤꯂꯣ ꯀꯌꯥꯃꯨꯛꯀꯗꯤ ꯆꯥ ꯉꯝꯗꯦ ꯌꯥꯝꯗꯤ ꯆꯥꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯄꯤꯁ ꯑꯃ ꯑꯅꯤꯒꯨꯝꯕ ꯆꯥꯕꯗꯣ ꯌꯥꯝ ꯄꯥꯝꯕꯒꯤ ꯋꯥꯅꯤꯗ ꯁꯨꯝ ꯕ꯭ꯔꯗꯔꯒꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯒ ꯃꯣꯔꯣꯛ ꯑꯃ ꯄꯥꯝ ꯃꯦꯜꯂꯕ ꯁꯤꯃꯗꯤ ꯑꯩ ꯗꯥꯕ ꯐꯦꯚꯣꯔꯥꯏꯠ ꯌꯥꯝ ꯆꯝꯃꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯏꯟꯖꯥꯡꯁꯦꯀꯣ ꯕ꯭ꯔꯗꯔꯒꯤꯗꯤ ꯍꯥꯏꯕꯤꯌꯨꯅꯦ ꯌꯦꯟ ꯊꯣꯡꯕꯁꯦ ꯁꯤ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯛ ꯊꯣꯡꯕ ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯗꯅ ꯁꯟꯁꯤꯒ ꯌꯥꯝ ꯄꯥꯝꯃꯦ ꯑꯅꯤ ꯑꯗꯣ ꯀꯤꯂꯣ ꯀꯌꯥꯃꯨꯛꯀꯗꯤ ꯆꯥ ꯉꯝꯕꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯒꯨꯝꯕ ꯇꯧ ꯉꯝꯒꯗ꯭ꯔꯥꯕ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯕ ꯌꯥꯔꯦ ꯑꯗꯨꯝ ꯄꯦꯟꯖꯔꯦ ꯑꯩꯒꯤ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯈꯪꯅꯕ ꯒꯔꯜ ꯐ꯭ꯔꯦꯟꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯒꯔꯜ ꯐ꯭ꯔꯦꯟ ꯂꯩꯌꯦ ꯕ꯭ꯔꯗꯔꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨ ꯕ꯭ꯔꯗꯔꯒꯤꯗꯤ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯩ ꯊꯝꯈꯤꯔꯣꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ 24 ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯅꯤ ꯁꯣꯝꯒꯤꯗꯤ ꯑꯩꯔꯣ ꯑꯩꯁꯦ 26 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯕ꯭ꯔꯗꯔꯒꯤꯗꯤ ꯑꯩꯒꯤ 34 ꯑꯗꯨꯗꯤ ꯕ꯭ꯔꯗꯔ ꯑꯅꯤ ꯂꯩꯇꯦꯅ ꯍꯜꯂꯦꯀꯣ ꯌꯦꯁ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡ ꯀꯔꯥ ꯂꯩꯐꯝꯗꯤ ꯊꯥꯡꯃꯩꯕꯟ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯑꯗꯣ ꯁꯤꯁꯇꯔ ꯁꯤꯒꯤ ꯃꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯒ ꯂꯥꯛꯄꯤꯕꯅꯣ ꯑꯩꯁꯦ ꯖꯁ ꯏꯅꯥꯎꯅꯨꯄꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ꯁꯤꯁꯇꯔ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ Thank you. ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯁ꯭ꯃꯥꯔꯠꯁꯨ ꯌꯥꯝ ꯑꯣꯏ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯑꯗꯣ ꯁꯤꯁꯇꯔ ꯂꯥꯛꯄꯤꯕꯁꯦ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯤꯔꯤꯅꯣ ꯑꯩꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯒꯤ ꯑꯩꯒꯤ ꯕꯕꯥ ꯑꯩ ꯄꯣꯛꯄ ꯕꯕꯥ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ ꯀꯔꯥ ꯖꯨꯋꯦꯂꯔꯤ ꯑꯩꯒꯤ ꯖꯨꯋꯦꯂꯔꯤ ꯗꯨꯀꯥꯟ ꯍꯣꯏ ꯁꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯁꯦ ꯀꯩ ꯀꯂꯔꯅꯣ ꯑꯩꯒꯤꯗꯤ ꯑꯉꯧꯕ ꯑꯗꯨ ꯌꯥꯝ ꯏꯁꯥꯃꯛꯁꯨ ꯁꯦꯠꯂꯛꯏꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯁꯥꯟꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕ ꯊꯦꯡꯛ ꯐꯪꯖꯕ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯅꯤꯡꯊꯝ ꯀꯩꯊꯦꯜꯁꯦ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯂꯥꯁꯤꯗ ꯗꯦꯀꯣꯔꯦꯁꯟ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯥꯛꯏꯕꯁꯦ ꯗꯦꯀꯣꯔꯦꯁꯟꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯌꯥꯝꯁꯨ ꯚ꯭ꯌꯨꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ
Sister why accident ba yagadra? Brother nga why accident ba yagadra? I don't know your language, sorry. Malpunate. Sister why accident ba yagadra? Sasana dum sa jaye. Akoy je MM story collection gi mai kai dagi lakta bane ba ko ado sister gaming lekhom tai bi ba ꯑꯩꯒꯤ ꯃꯤꯡꯅ ꯃꯣꯅꯤꯀꯥ ꯊꯥꯡꯃꯩꯕꯟꯗꯒꯤ ado sister sigi mela je kamai taro khanga lakpi blo ꯑꯩꯈꯣꯏ ꯃꯦꯂꯥꯗꯣ ꯍꯟꯗꯛ ꯀꯩꯅꯣꯒꯤꯗꯣ ꯀꯔꯤ ꯁꯃꯨꯁꯪꯒꯤꯗꯣ ꯑꯗꯨ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯤ ꯍꯧꯔꯛꯄꯗꯨꯗ ꯁꯤꯅ ꯅꯨꯡꯉꯥꯏꯔꯅꯤꯅ ꯑꯩꯈꯣꯏ ꯒꯥꯡ ꯉꯥꯏ ꯌꯥꯎꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨ ꯁꯤꯗ ꯑꯣꯏꯅ ꯆꯪꯉꯛꯏꯅꯦ ꯍꯣꯏ ꯑꯗꯣ sister hoy ju sigi mela je fazana yengbiyu ko hadi nungai yengbiyu aduga handaki mela je IDP singju moi stall anam hangi hain ta jai ko ado sister hoy ju support tabiyu ko thank you yam nungai jai sister brother nga wari shin da yagadra akhoi je MM story collection gi ma kai digi lakta bane ko ado brother gi ming lekhom ta biu ne double wang kai de do ho se kai to bi ge I say batch history the graduation da oh yam phai ye haidi history akhoi wari je ko khang da ba yadra ba mane ko ado brother oi se mela ja kai yo khal dagi haidi kamai to khanga lakpi bano I say samana put lai ba ko sa right ka sa store su check out ta la oh yam nungai je brother hoi ju haidi mela je nungai yang bi ko thank you yam nungai